ꯑꯔꯥꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯆꯠꯄ ꯄꯨꯟꯁꯤ ꯈꯣꯡꯆꯠꯄꯨ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯄ ꯌꯥꯒꯅꯤ? ꯈꯣꯡꯆꯠ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯅꯥꯊꯩꯗꯨꯅ ꯆꯦꯟꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗꯤ ꯀꯗꯥꯏ? ꯀꯟꯕꯤꯅꯕ ꯂꯩꯔꯣꯏ, ꯆꯤꯡꯈꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯔꯥꯟꯕ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡꯕꯨ ꯁꯦꯝꯗꯣꯛꯍꯧꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯁꯛꯇꯤꯗ ꯂꯥꯏꯆꯨꯔꯕ, ꯁꯦꯜ ꯄꯥꯏꯕꯒꯤ ꯑꯄꯦꯟꯕ ꯂꯩꯇ꯭ꯔꯕ ꯁꯅꯥꯍꯜꯗꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯍꯩ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯀꯨꯝꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯁꯥꯒꯤ ꯈꯛꯇꯃꯛ ꯈꯟꯕ ꯁꯅꯥꯍꯜꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯃꯆꯥ ꯍꯦꯟꯊꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯍꯜꯂꯦ ꯍꯥꯏꯕ ꯈꯟꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯅꯥꯏꯇꯣꯝ ꯍꯤꯡꯕꯒꯤ ꯃꯇꯧ ꯎꯔꯛꯄꯁꯤꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯨ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯩꯕ ꯎꯏ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯔꯤꯕꯗꯨ ꯆꯦꯛꯃꯣꯛ ꯂꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅ ꯆꯥꯛ ꯏꯁꯤꯡꯁꯨ ꯅꯤꯡꯊꯤꯖꯅ ꯆꯥꯔꯛꯇꯕ ꯀꯨꯏꯔꯛꯂꯕꯗꯨꯗ ꯅꯨꯃꯤꯗꯥꯡꯗꯨ ꯃꯥꯙꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯕꯦꯝꯃꯥ, ꯍꯦꯟꯊꯣꯏ, ꯆꯥꯛ ꯂꯣꯏꯔꯦ, ꯂꯥꯛꯑꯣꯗꯅ ꯅꯪꯕꯣ"꯫ ꯍꯦꯟꯊꯣꯏ ꯐꯣꯟ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯃꯈꯨꯠꯅ ꯃꯃꯤꯠꯇꯨ ꯐꯠ ꯇꯩꯊꯣꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯙꯕꯤꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟ ꯄꯥꯈꯠꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦ." ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯏꯃꯛ ꯃꯛꯁꯤꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯙꯕꯤ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ." ꯍꯦꯟꯊꯣꯏ ꯃꯄꯨꯛꯅꯤꯡꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯋꯥꯕ ꯑꯃ ꯂꯩꯕꯗ ꯃꯃꯥꯗ ꯍꯥꯏꯗꯣꯛꯇꯅ ꯇꯝꯊꯣꯛꯇꯅ ꯂꯩꯕ ꯍꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯈꯪꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕ ꯊꯃꯣꯏ ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯍꯪ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯃꯄꯤ ꯁꯤꯟꯊꯩ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯙꯕꯤ ꯄꯥꯈꯠꯆꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯔꯤꯒꯤ ꯃꯆꯥ ꯍꯦꯟꯊꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯍꯪꯂꯨꯗ꯭ꯔꯒꯁꯨ ꯃꯥꯙꯕꯤꯁꯨ ꯈꯪꯂꯤ꯫ ꯑꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯍꯧꯖꯤꯛꯇꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯇꯨꯅ "ꯏꯃꯥ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯏꯃꯥ." "ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥ." "ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯅꯪꯕꯣ? ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ." "ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯏꯃꯥ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯨꯕꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ꯫ ꯄꯨꯟꯁꯤꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯕꯨꯡꯁꯦ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯟꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯃꯁꯤꯅ ꯀꯔꯤꯅꯣ ꯏꯃꯥ?" ꯃꯥꯙꯕꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯦꯟꯊꯣꯏꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯈꯥ ꯇꯥꯏ, "ꯑꯩꯅ ꯈꯟꯈꯤ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯃꯤꯌꯥꯝꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯗꯨꯒ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯟꯗꯕ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯈꯜꯂꯒ ꯆꯤꯟꯕꯥꯜ ꯈꯥꯡꯕ ꯉꯝꯗꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥ꯫ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯦꯀꯣ ꯏꯃꯥ." "ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯊꯋꯥꯏꯅꯤꯅꯦ꯫ ꯏꯃꯥꯒꯤ ꯄꯨꯟꯁꯤꯅ ꯏꯁꯥ ꯌꯥꯎꯗꯅ ꯍꯤꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯅ ꯏꯃꯥꯒꯤ ꯍꯤꯡꯕꯒꯤ ꯃꯉꯥꯜ ꯄꯤꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯨꯡꯒꯤꯗꯃꯛ ꯏꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯉꯁꯤ ꯐꯥꯎꯕ ꯀꯪꯆꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ." ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯥꯙꯕꯤꯒꯤ ꯊꯃꯣꯏꯕꯨ ꯍꯦꯟꯅ ꯀꯥꯏꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯀꯔꯝꯅ ꯃꯁꯥꯒꯤ ꯄꯦꯟꯗꯕ ꯈꯛꯇꯒꯤ ꯈꯜꯂꯒ ꯍꯤꯡꯕ ꯉꯝꯒꯅꯤ? ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯤꯡꯕꯅꯤ, ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯁꯤꯒꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯄꯨꯟꯁꯤꯗ ꯄꯦꯟꯗꯕ,
ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯏꯆꯥꯕꯨꯗꯤ ꯏꯃꯥꯅ ꯅꯣꯡꯃꯇ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯉꯝꯂꯣꯏ. ꯏꯃꯥꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇꯅꯤꯅ. ꯏꯃꯥꯅ ꯅꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯏꯆꯥꯕꯨꯁꯨ ꯏꯃꯥꯅ ꯆꯥꯡ ꯇꯥꯗꯅ ꯅꯨꯡꯁꯤ. ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯗꯣ ꯃꯗꯨ ꯎꯔꯒ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ. ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯏꯆꯥꯁꯤꯗꯤ. ꯃꯇꯝꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅ ꯄꯨꯈꯤꯒꯅꯤ. ꯑꯩꯅ ꯇꯥꯕꯗ ꯅꯕꯨꯡꯗꯣ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯅ ꯇꯥꯏ. ꯍꯦꯟꯗꯣꯏ ꯄꯨꯡꯉꯛ ꯉꯛꯏ ꯏꯉꯛ ꯉꯛꯅ. ꯗꯗꯥ ꯆꯤꯡꯁꯥꯡꯕꯨ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯒ ꯅꯅꯝꯃꯗꯨꯁꯨ ꯑꯉꯥꯡ ꯎꯅꯒꯗꯧꯕ ꯊꯥ ꯌꯥꯝꯗ꯭ꯔ ꯃꯥꯜꯂꯤꯗꯅ. ꯑꯩꯅ ꯎꯅꯕ ꯂꯥꯛꯀꯦ ꯍꯥꯏꯈꯤꯕꯗ ꯅꯅꯝꯃꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯏ ꯍꯥꯏꯅ ꯇꯝꯂꯛꯏ. ꯑꯩꯈꯣꯏꯅꯦ ꯅꯣꯡꯃ ꯅꯅꯝꯃꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯒ ꯆꯠꯂꯨꯁꯤ. ꯁꯤꯗꯒꯤꯗꯤ ꯏꯆꯥꯒꯤꯁꯨ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯂꯩꯔꯕꯅꯤ. ꯑꯗꯨꯗꯤ ꯏꯅꯝꯃꯗꯤ ꯀꯗꯥꯏꯗꯒꯤꯅꯤ ꯍꯥꯏꯒꯦ ꯏꯃꯥ? ꯃꯣꯔꯦꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗꯅ. ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏ. ꯑꯗꯨꯒꯤ ꯅꯕꯨꯡꯅ ꯌꯨꯝꯗ ꯄꯨꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯣ ꯑꯁ, ꯑꯗꯨꯗꯤ ꯏꯅꯝꯃꯗ ꯃꯁꯛ ꯌꯥꯝ ꯈꯪꯅꯤꯡꯉꯤ. ꯏꯃꯥꯁꯨ ꯏꯃꯧꯗꯣ ꯃꯁꯛ ꯎꯅꯤꯡꯉꯤ. ꯑꯩꯕꯨ ꯃꯁꯛ ꯈꯪꯅꯅꯤꯡꯉꯤ ꯍꯥꯏꯗꯅ ꯄꯥꯎ ꯍꯥꯏꯔꯛꯂꯤꯕꯗꯣ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ. ꯁꯣꯏꯗꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯝꯒꯅꯤ ꯈꯪꯉꯤ. ꯏꯁꯣꯔꯒꯤ ꯀꯨꯝꯍꯩꯁꯦ ꯉꯛꯄꯅꯤꯀꯣ. ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯨ ꯐꯪꯒꯗꯧꯔꯦ. ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗ꯭ꯔꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯤꯅꯦ ꯑꯣꯏꯔꯅꯤꯀꯣ ꯏꯃꯥ? ꯅꯕꯨꯡꯒꯤ ꯃꯆꯥꯅꯤ. ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯒꯗꯧꯕꯅꯤ. ꯃꯃꯥ ꯃꯆꯥꯗꯣ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯗꯨꯅ ꯑꯋꯥꯕ ꯈꯨꯗꯤꯡ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯃꯆꯥ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯊꯧꯗꯣꯛ ꯑꯣꯏꯗꯕꯒꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯅꯦꯝꯊꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯅꯥꯍꯜꯗꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯕ ꯇꯥꯔꯦ. ꯃꯔꯛ ꯑꯁꯤꯗ ꯁꯅꯥꯍꯜꯕꯨ ꯃꯔꯥꯜ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯄꯨꯊꯣꯛꯂꯒ ꯈꯟꯅꯕꯗ ꯇꯥꯔꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯁꯛꯇꯤꯅ ꯉꯝꯗꯕꯕꯨ ꯀꯔꯤ ꯂꯩꯔꯤ? ꯏꯐꯣꯡ ꯐꯣꯡꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛꯅ ꯈꯪꯂꯒꯁꯨ ꯁꯅꯥꯍꯜꯕꯨ ꯀꯟꯕꯤꯅꯕ ꯃꯔꯨꯞ ꯋꯥꯠꯇꯕꯒꯨꯝ ꯇꯧꯔꯤ. ꯑꯐꯥꯎꯕ ꯂꯣꯌꯔ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯊꯧꯗꯣꯛ ꯑꯗꯨ ꯁꯨꯞꯅꯝ ꯁꯥꯁꯟꯗ ꯂꯣꯏꯁꯤꯟꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯩ. ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯦꯁꯁꯦ ꯄꯨꯊꯣꯔꯛꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯂꯣꯌꯔ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯩ. ꯃꯔꯛꯇꯨꯗ ꯃꯥꯙꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯁꯅꯥꯍꯜ ꯆꯤꯡꯁꯥꯡꯕꯨ ꯍꯦꯟꯅ ꯁꯤꯡꯅꯕ ꯍꯦꯜꯂꯛꯏ. ꯃꯁꯥꯗꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯩ, ꯑꯩꯕꯨ ꯁꯤꯡꯅꯔꯕꯅꯤꯅ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯗꯅꯗꯤ ꯇꯣꯛꯂꯣꯏ. ꯃꯄꯨꯟꯁꯤꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯥꯛꯂꯤꯕꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯝ ꯂꯣꯏꯍꯟꯈꯤꯕ ꯇꯥꯔꯦꯗꯅ. ꯂꯝ ꯍꯦꯟꯕ ꯍꯨꯏꯗꯤ ꯀꯨꯏꯅ ꯈꯣꯡꯍꯟꯗꯨꯅ ꯊꯝꯕ ꯀꯥꯟꯅꯗꯦ. ꯁꯅꯥꯍꯜꯅ ꯉꯥꯡꯂꯤꯕꯗꯨ ꯂꯣꯌꯔ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯖꯗꯦ. ꯁꯅꯥꯍꯜꯅ ꯑꯍꯥꯏꯕ ꯈꯨꯗꯤꯡ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ. ꯁꯅꯥꯍꯜꯅ ꯃꯈꯥ ꯇꯥꯏ. ꯍꯞꯇꯥ ꯑꯃꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯈꯨ ꯁꯦꯜꯂꯒ ꯂꯩꯒꯗꯧꯕꯅꯤ. ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ. ꯍꯣꯏ ꯁꯥꯔ, ꯑꯩ ꯁꯣꯏꯗꯅ ꯇꯝꯖꯒꯦ. ꯑꯗꯨꯒ ꯀꯦꯁ ꯑꯁꯤ ꯍꯞꯇꯥ ꯑꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯪꯊꯍꯟꯕꯁꯨ ꯌꯥꯔꯣꯏ. ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯅꯦ. ꯐꯅꯤ ꯁꯥꯔ, ꯋꯥꯔꯁꯨ ꯋꯥꯅ ꯃꯊꯪꯒꯤ ꯍꯤꯌꯔꯤꯡ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯕꯤꯔꯣ. ꯐꯔꯦ, ꯑꯗꯨꯕꯨ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯒꯗꯤ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯦꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯒꯅꯨ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯖꯁ ꯁꯥꯍꯦꯕꯇꯨꯗ ꯈꯪꯍꯟꯈꯣ. ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨꯂꯤꯁꯁꯤꯡꯗꯣ ꯈꯨꯗꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯅꯕ DGPꯗ ꯄꯥꯎ ꯊꯥꯈꯣ. ꯍꯣꯏ ꯁꯥꯔ, ꯑꯩ ꯂꯣꯏꯅꯃꯛ ꯇꯝꯖꯒꯦ. ꯃꯔꯥꯜ ꯈꯨꯗꯤꯡꯃꯛ ꯏꯐꯣꯡ ꯐꯣꯡꯅ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ. ꯐꯅ ꯆꯦꯜꯂꯕꯁꯨ ꯀꯥꯟꯅꯔꯔꯣꯏꯗꯕ ಮಿಕುꯞ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯐꯠꯇ ꯂꯧꯁꯤꯡꯗ ꯃꯀꯣꯛ ꯊꯣꯡꯕ ꯁꯅꯥꯍꯜꯗꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯨꯡꯗ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯉꯥꯛꯂꯧ ꯑꯣꯏꯅꯅꯕ ꯑꯆꯧꯕ ꯑꯣꯐꯤꯁꯔꯁ ꯑꯌꯥꯝꯕ ꯃꯥꯒꯤ ꯊꯕꯛ ꯑꯁꯤꯗ ꯏꯇꯩꯗ ꯇꯩꯕ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯑꯣꯏꯍꯜꯂꯒ ꯃꯆꯤꯟ ꯀꯥꯡꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯊꯝꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯁꯅꯥꯍꯜꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ. ꯁꯅꯥꯍꯜꯒꯤ ꯃꯇꯧꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯆꯤꯡꯁꯥꯡꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ. ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯁꯣꯏꯗꯅ ꯅꯥꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ. ꯊꯕꯛ ꯑꯃ ꯇꯧꯕꯗ ꯉꯥꯏꯕ ꯉꯝꯗꯕ ꯃꯤꯁꯛꯅꯤ.
ꯑꯗꯨꯅ ꯀꯣꯔꯠꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯇꯧꯔꯛꯂꯤꯕꯗꯨ ꯉꯥꯏꯕ ꯉꯝꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯣꯏꯔꯝꯂꯒꯗꯤ ꯑꯐ ꯐꯠꯇ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯊꯤꯗ ꯈꯨꯗꯛꯇ ꯁꯅꯥꯍꯜꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯝꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯊꯥꯖꯒꯦ ꯍꯥꯟꯅ ꯈꯜꯂꯤ꯫ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤꯗꯃꯛ ꯈꯟꯕ ꯍꯧꯏ꯫ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊ ꯀꯣꯔꯠꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯨ ꯉꯥꯏꯔꯒ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯇꯧꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯏ꯫ ꯅꯨꯡꯊꯤꯜ ꯑꯃ ꯆꯤꯡꯁꯥꯡꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯜꯂꯛꯄꯗꯨ ꯎꯄꯥꯛ ꯈꯔ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯒ ꯂꯩꯔꯝꯕꯤ ꯊꯥꯖ ꯏꯪꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯕꯨ ꯃꯣꯏꯇꯦ? ꯆꯤꯡꯁꯥꯡ ꯈꯨꯝꯗꯦ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯊꯥꯖꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯔꯛꯂꯤꯕ ꯎꯄꯥꯛꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯂꯧꯊꯅꯕ ꯍꯣꯠꯅꯩ꯫ ꯊꯋꯥꯟꯁꯨ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯆꯤꯡꯁꯥꯡꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯏꯪꯉꯛꯅ ꯍꯪꯂꯛꯏ꯫ "ꯑꯦ, ꯀꯩꯗꯧꯗꯣꯏꯅꯣ ꯇꯦ? ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯁꯤ ꯊꯥꯡꯉꯨ ꯂꯥꯎ." ꯊꯋꯥꯟꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯅꯗꯤ ꯍꯪꯂꯛꯇꯦ꯫ ꯆꯤꯡꯁꯥꯡꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯝ ꯍꯩꯕꯅꯤ꯫ ꯑꯗꯨꯅ ꯊꯋꯥꯟ ꯀꯔꯤꯁꯨ ꯈꯪꯖꯤꯜꯂꯨꯗꯦ꯫ ꯎꯄꯥꯛꯁꯤꯡ ꯑꯗꯨ ꯊꯥꯡꯖꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯊꯥꯖꯗꯤ ꯆꯤꯡꯁꯥꯡꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯑꯗꯨꯅ ꯈꯪꯅꯤꯡꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔꯁꯨ ꯂꯧꯊꯣꯛ-ꯂꯧꯊꯣꯛꯅ ꯊꯥꯖꯅ ꯆꯪꯂꯛꯂꯤꯕꯗꯨ ꯌꯦꯡꯂꯒ "ꯇꯨꯅꯤꯀꯣ ꯊꯥꯖ, ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ?" ꯋꯥꯗꯨ ꯍꯥꯏꯔꯒ ꯊꯥꯖꯒꯤ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯤ꯫ ꯊꯥꯖꯁꯨ ꯈꯪꯅꯤꯡꯅ "ꯀꯩ ꯁꯦꯝꯗꯣꯏꯅꯣ?" "ꯀꯩ ꯁꯦꯝꯗꯧꯕ ꯃꯥꯟꯒꯦ?" "ꯈꯪꯗꯦ." "ꯈꯜꯂꯨ ꯈꯜꯂꯨ, ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯑꯩꯅ ꯉꯁꯤ ꯁꯦꯝꯗꯣꯏꯁꯦ." "ꯁꯦꯜꯐ ꯁꯦꯝꯗꯣꯏꯔꯣ?" "ꯅꯠꯇꯦ." "ꯑꯗꯨꯗꯤ ꯇꯦꯕꯜ?" "ꯑꯗꯨꯁꯨ ꯅꯠꯇꯦ." "ꯀꯩꯅꯣ ꯑꯗꯨꯗꯤ? ꯐꯃꯨꯡ ꯁꯦꯝꯒꯦ ꯍꯥꯏꯔꯣ?" "ꯈꯤꯇꯪ ꯅꯛꯁꯤꯜꯂꯛꯑꯦ." "ꯑꯗꯨꯗꯤ ꯀꯩꯅꯣ? ꯑꯩ ꯈꯪꯗ꯭ꯔꯤ." ꯊꯥꯖꯅ ꯃꯊꯥ ꯁꯥꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯅꯣꯛꯃꯤ ꯇꯧꯔꯒ ꯊꯕꯛꯇꯨ ꯇꯧꯕ ꯍꯧꯈꯤ꯫ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯃꯇꯧꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯧꯅꯤ꯫ ꯊꯥꯖꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ꯫ "ꯀꯩ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ? ꯀꯩ ꯁꯦꯝꯗꯣꯏꯅꯣ ꯃꯤ?" "ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯈꯜꯂꯒ ꯅꯪꯅ ꯄꯪꯍꯪ ꯍꯪꯖꯤꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣ?" "ꯃꯣꯏꯇꯩ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡ ꯇꯥꯕ ꯃꯁꯥꯅ." ꯆꯤꯡꯁꯥꯡ ꯂꯣꯠꯇꯨꯅ ꯂꯩꯕꯗꯨ ꯉꯝꯗ꯭ꯔꯤ꯫ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯃꯅꯤꯡꯗꯒꯤ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯊꯥꯖꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯥꯏꯕꯪ ꯃꯪꯐꯥꯡꯅꯔꯛꯀꯗꯧꯕ ꯀꯨꯏꯗ꯭ꯔꯕ ꯃꯆꯥꯕꯨ ꯊꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯍꯌꯦꯡꯋꯥꯏ ꯏꯆꯥꯅ ꯁꯥꯟꯅꯅꯕ ꯅꯥꯎꯁꯨꯝ ꯐꯃꯨꯡ ꯃꯆꯥ ꯑꯃ ꯁꯦꯝꯒꯦ ꯇꯧꯕ." ꯋꯥꯈꯜꯗ ꯁꯨꯡꯈꯟ ꯈꯜꯂꯨꯗꯦ ꯆꯤꯡꯁꯥꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ꯫ ꯊꯥꯖ ꯏꯉꯛꯉꯛꯅ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯛꯏ꯫ "ꯑꯁꯦꯡꯕꯩꯔꯣ?" ꯁꯦꯝꯕ ꯍꯩꯕ꯭ꯔꯣ?" "ꯍꯩꯅꯤ." "ꯍꯥꯟꯅꯁꯨ ꯁꯦꯝꯃꯛꯄ꯭ꯔꯣ ꯁꯤꯒꯨꯝꯕꯁꯦ?" "ꯁꯦꯝꯃꯛꯇꯦꯗ." "ꯑꯗꯨꯗꯤ ꯍꯩꯒꯗ꯭ꯔꯣ ꯑꯁꯦꯡꯕꯒꯤ?" "ꯍꯩꯇꯦ ꯍꯥꯏꯕꯗꯨ ꯁꯦꯝꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯌꯦꯡꯉꯨ." ꯊꯥꯖꯁꯨ ꯅꯤꯄꯥꯃꯥꯒꯤ ꯋꯥꯍꯩꯌꯦꯗꯨꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯔꯨꯗ꯭ꯔꯕ ꯆꯤꯡꯁꯥꯡꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯄꯨꯟꯁꯤ ꯃꯃꯥꯏ ꯆꯨꯝꯍꯟꯕꯤꯔꯦ ꯉꯁꯤꯗꯤ꯫ ꯊꯥꯖꯁꯨ ꯅꯨꯡꯁꯤꯅ ꯃꯈꯥ ꯇꯥꯏ꯫ "ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯌꯥꯒꯗ꯭ꯔꯣ?" "ꯌꯥꯅꯤ, ꯍꯥꯏꯕꯒꯤꯁꯨ ꯍꯥꯞꯇꯣꯏꯅꯤ." "ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯒ ꯂꯩꯔꯁꯨ ꯏꯆꯥꯗꯣ ꯑꯗꯨꯗ ꯍꯤꯞꯍꯜꯂꯒ ꯏꯅꯥꯛꯇ ꯊꯝꯕ ꯌꯥꯔꯅꯤꯀꯣ?" "ꯌꯥꯗꯣꯏꯅꯤ." "ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯃꯨꯡ ꯁꯥꯏꯖꯀ ꯆꯥꯅꯕ ꯑꯉꯥꯡꯒꯤ ꯃꯣꯝꯄꯥꯛꯁꯨ ꯊꯤꯗꯕ ꯌꯥꯔꯣꯏ ꯃꯣꯏꯇꯩ?" "ꯍꯣꯏꯅꯦ, ꯂꯣꯏꯅ ꯊꯤꯗꯣꯏꯅꯤ. ꯐꯪꯗ꯭ꯔꯒꯅ ꯁꯤꯡꯉꯒ ꯁꯦꯝꯍꯜꯂ ꯂꯣꯏꯔꯦꯗꯅ." "ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯃꯨꯡꯁꯦ ꯄꯤꯡꯛ ꯃꯆꯨꯒꯤ ꯑꯣꯏꯍꯟꯁꯤ, ꯑꯗꯨꯒ ꯅꯤꯄꯥ ꯑꯣꯏꯔꯒꯅ ꯕ꯭ꯂꯨ ꯃꯆꯨ ꯑꯣꯏꯍꯟꯁꯤꯀꯣ?" ꯊꯥꯖꯅ ꯍꯦꯟꯅ ꯄꯥꯝꯖꯈ꯭ꯔꯦ ꯆꯤꯡꯁꯥꯡꯅ ꯇꯧꯔꯤꯕꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯖꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡ ꯍꯥꯞꯅꯤꯡꯕ ꯗꯤꯖꯥꯏꯟꯗꯨ ꯊꯥꯖꯒ ꯇꯥꯟꯅꯗꯨꯅ ꯇꯧꯃꯤꯟꯅꯩ꯫ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ꯫ ꯅꯨꯄꯤ ꯃꯥꯅ ꯃꯅꯥꯛꯇ ꯂꯩꯔꯒ ꯆꯤꯡꯁꯥꯡꯒꯤ ꯊꯧꯅꯥ ꯑꯣꯏꯖꯕ ꯄꯨꯟꯁꯤꯒꯤ ꯑꯃꯝꯕ ꯇꯥꯡꯀꯛꯇ ꯄꯨꯟꯁꯤ ꯃꯩꯔꯥ ꯑꯣꯏꯕꯤꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯏꯪꯅ ꯃꯦꯡꯅ ꯆꯠꯄ ꯊꯥꯕꯜ ꯃꯥꯒꯤ
ꯈꯣꯡꯆꯠꯀ ꯄꯥꯡꯈꯛ ꯑꯣꯏꯔꯔꯦ ꯀꯌꯥꯗ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯄꯨꯟꯁꯤꯅꯣ ꯀꯌꯥꯗꯁꯨ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯣ ꯅꯣꯡꯃ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯁꯤꯗ ꯀꯜꯂꯛꯆꯗꯦ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯈꯣꯏꯗꯥꯖꯗꯦ ꯃꯃꯜ ꯌꯥꯎꯗꯕ ꯄꯨꯟꯁꯤꯕꯨ ꯃꯒꯨꯟ ꯂꯩꯕ ꯄꯨꯟꯁꯤꯗꯤ ꯃꯃꯜ ꯂꯩꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯗ꯭ꯔꯥ ꯆꯤꯡꯁꯥꯡꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ ꯇꯞꯅ ꯇꯞꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯛꯂꯦ ꯑꯃꯝꯕꯗꯅ ꯊꯜꯂꯝꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯃꯉꯥꯜ ꯐꯪꯕ ꯍꯧꯔꯛꯄꯁꯤꯗ ꯄꯨꯟꯁꯤ ꯃꯥꯁꯨ ꯃꯄꯨꯡ ꯐꯥꯔꯛꯄꯒꯨꯝ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯈꯔꯗꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯔꯨ ꯑꯣꯏꯅ ꯊꯥꯖꯅ ꯇꯣꯏꯅ ꯍꯥꯏꯕ ꯃꯄꯥꯝ ꯂꯝꯗꯝ ꯃꯣꯔꯦꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯃꯥꯃ ꯁꯟꯖꯣꯏꯒ ꯃꯅꯦ ꯚꯥꯅꯨꯒꯗꯨ ꯀꯝꯗꯧꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯕꯗꯨꯗ ꯆꯤꯡꯁꯥꯡ ꯃꯤ ꯊꯥꯗꯣꯛꯂꯒ ꯊꯥꯖꯒꯤ ꯃꯥꯃ ꯁꯟꯖꯣꯏꯒꯤ ꯃꯔꯝꯗ ꯍꯪꯗꯣꯛꯅꯕ ꯈꯪꯍꯟꯈꯤ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨ ꯐꯖꯕ ꯄꯥꯎ ꯅꯠꯇꯦ ꯑꯗꯨꯅ ꯊꯥꯖꯅ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯕꯁꯨ ꯆꯤꯡꯁꯥꯡ ꯍꯥꯏꯗꯣꯛꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯈꯪꯍꯟꯗꯕ ꯍꯥꯏꯕꯗꯨꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯤꯡꯁꯥꯡ ꯊꯥꯖꯗ ꯇꯞꯅ ꯋꯥꯗꯨ ꯍꯧꯗꯣꯔꯛꯂꯝꯃꯤ ꯊꯥꯖ ꯄꯥꯎ ꯑꯃꯇꯪꯒꯦꯅ ꯀꯩ ꯄꯥꯎꯅꯣ ꯃꯣꯔꯦꯒꯤ ꯄꯥꯎꯅꯤ ꯃꯣꯔꯦ ꯄꯜꯂꯛꯄꯗꯨꯗ ꯊꯥꯖ ꯈꯪꯅꯤꯡꯅ ꯃꯣꯔꯦꯒꯤ ꯄꯥꯎꯅꯦꯕ ꯃꯥꯃꯣꯒ ꯅꯤꯅꯦꯒꯒꯤ ꯄꯥꯎꯔꯣ ꯃꯣꯏꯗ ꯌꯥꯏ ꯍꯣꯏ ꯀꯩ ꯄꯥꯎꯅꯣ ꯇꯝꯃꯣ ꯑꯗꯨꯗꯤ ꯅꯪꯅ ꯃꯈꯣꯏ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯅꯪ ꯆꯠꯄꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯅ ꯃꯥꯃꯣꯗ ꯑꯣꯏꯅ ꯂꯥꯛꯅꯕ ꯀꯧꯈ꯭ꯔꯒꯦ ꯌꯥꯏꯌꯦ ꯅꯤꯅꯦꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯧ ꯅꯠꯇ꯭ꯔꯣ ꯅꯤꯅꯦꯗꯤ ꯂꯥꯛꯑꯔꯣꯏ ꯃꯥꯃꯣꯒ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯒ ꯂꯥꯛꯀꯅꯤ ꯃꯅꯦ ꯚꯥꯅꯨꯗꯤ ꯌꯧꯔꯛꯂꯣꯏ ꯍꯥꯏꯕꯗꯨꯗ ꯊꯥꯖ ꯏꯉꯛ ꯉꯛꯅ ꯀꯩꯒꯤꯅꯣ ꯅꯤꯅꯦꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯁꯥꯎꯔꯒ ꯂꯩꯔꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯅꯣꯏ ꯅꯤꯅꯦꯗꯣ ꯑꯦꯁꯄꯤ ꯔꯇꯟꯗ ꯆꯦꯟꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯒꯤ ꯅꯣꯏ ꯃꯥꯃꯣꯒ ꯑꯉꯥꯡꯗꯨꯒ ꯈꯛꯇꯪ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯅꯤꯅꯦꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯐꯝ ꯈꯪꯗ ꯏꯉꯥꯎ ꯉꯥꯎꯅ ꯃꯪꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯅ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯛꯏ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯗꯤ ꯅꯅꯥꯎ ꯃꯆꯥꯒ ꯃꯥꯃꯣꯒ ꯈꯛꯇꯪ ꯂꯩ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯁꯨ ꯅꯣꯏ ꯅꯤꯅꯦꯅ ꯁꯦꯜ ꯃꯌꯥꯝ ꯄꯨꯁꯤꯜꯂꯝꯕꯗꯒꯤ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯖꯗꯦ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯁꯟꯖꯣꯏꯗꯤ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯩꯈꯤꯕ ꯑꯣꯏꯕꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯊꯥꯖ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯃꯣꯅ ꯁꯤꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯕꯗꯤ ꯃꯥꯃꯣꯗꯤ ꯈꯪꯉꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯍꯟꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯈꯪꯉꯝꯗꯦ ꯑꯗꯨꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯀꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯅꯕ ꯇꯧꯒꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯥꯃꯣ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯃꯗꯤ ꯊꯣꯡꯁꯦ ꯃꯥꯃꯣꯗꯤ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯅꯪ ꯁꯥꯎꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯣ ꯃꯣꯏꯅ ꯅꯉꯣꯟꯗ ꯇꯧꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯒ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯖ ꯃꯥꯏꯊꯣꯡꯗꯨ ꯃꯃꯣꯟ ꯇꯧꯔꯒ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯤꯡꯁꯥꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯨꯝ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯈꯨꯝꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯒꯨꯝꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯃ ꯂꯩꯇ꯭ꯔꯒꯗꯤ ꯍꯤꯡꯃꯤꯟꯅꯕ ꯌꯥꯔꯣꯏ ꯃꯣꯏꯗ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯈ꯭ꯔꯦ ꯀꯅꯥꯅ ꯈꯪꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯗꯕꯁꯨ ꯌꯥꯏ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯐꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯗꯣꯛꯂꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯃꯈꯥ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯥꯖꯅ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯒꯗꯤ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯥꯖꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯊꯥꯖꯕ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯑꯅꯤꯃꯛ ꯂꯣꯏꯅ ꯆꯦꯜꯂꯤ ꯀꯩ ꯊꯃꯣꯏꯅ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇꯕ ꯃꯇꯝꯗ ꯑꯍꯤꯡꯕ ꯅꯨꯡꯁꯤꯠꯀꯨꯝ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯏꯪꯍꯟꯕ ꯉꯝꯕ
ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯄꯦꯟꯗꯕ ꯑꯁꯥꯎꯕꯅ ꯌꯣꯝꯁꯤꯜꯂꯕ ꯃꯇꯝꯗꯅ ꯊꯃꯣꯏ ꯑꯁꯤꯕꯨ ꯂꯩꯅꯥꯒꯨꯝꯅ ꯊꯣꯛꯍꯟꯕ ꯉꯝꯕ. ꯑꯩꯕꯨ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦꯗ ꯃꯣꯏꯇꯌꯥꯏ. ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯕ ꯑꯃꯁꯨ ꯂꯩꯔꯤ. ꯀꯩꯅꯣ? ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯑꯣꯏ. ꯍꯌꯦꯡ ꯀꯣꯟꯅ ꯍꯩꯔꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦ. ꯑꯁ, ꯃꯥꯒꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ. ꯏꯁꯩ ꯉꯪꯕ ꯇꯝꯃꯣ ꯍꯥꯏꯔꯁꯨ ꯍꯌꯦꯡ ꯀꯣꯟꯅ, ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨꯁꯨ ꯍꯌꯦꯡ ꯀꯣꯟꯅ. ꯍꯌꯦꯡꯒꯤ ꯍꯥꯏꯕ ꯊꯝꯒꯅꯣꯅ ꯍꯥꯏꯅꯕꯗꯨ ꯈꯪꯖꯧꯀꯣ ꯃꯣꯏꯇꯌꯥꯏ. ꯍꯌꯦꯡꯁꯦ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦꯅ ꯈꯜꯂꯤ. ꯅꯪ ꯂꯥꯛꯅꯤꯡꯕ꯭ꯔꯥ? ꯀꯥꯏꯗꯅꯣ? ꯄꯥꯕꯨꯡꯒꯤ ꯈꯨꯜꯗ. ꯃꯄꯥꯕꯨꯡꯒꯤ ꯈꯨꯜꯗ ꯆꯠꯂꯨꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖ ꯍꯔꯥꯎꯅ, ꯏ, ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯩꯅꯣ? ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯠꯂꯨꯔꯁꯦ. ꯑꯗꯨꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ? ꯍꯌꯦꯡ ꯑꯗꯨꯝ ꯆꯠꯂꯨꯔꯁꯦ ꯀꯩꯅꯣ?